ngasi Desam Imphal East District Council na Sagolmang Higher Secondary School da yengsin khongchit ama chatkre khongchit aduda Desam gi thomi sing na yengshilubada mahailoisang sing adugi maths home science physics history sing asigi oja ama fawbu leiramde hiramasigi matangda mahailoi sing na haidaba subject asigi class amata tawba fangdana leiramke toilet su nupi nupa ani punsinaraga sizinarame masi khakta natina staff singi oiba toilet su leiram ki de hiramasigi matangda laingak na athuba matamda bideng changbiu haina Desam gi maikeda gi phongdorakle like tamjagada matam asida mahiroi singi oja leite oja amu holeitaba subject yauri subject singi marakta ko maths history home science physics singi asigi oja singi asi kanghaudana transfer tawthopi khare transfer tawthopi ki maram oraganda auji angang singi asi mahai subject singi oiba kaiguma syalabas amta tamba phangde ai sing tamba phangde subject sing se sumba tanja sida angang sing sina kamain tawdana ekoi gi council gi exam se thagada bano hai se pali balengak sina su khalaga mutang yingbiu awat pasi angang sing sina ekoi hai da toilet su nupa nupi pulap punsilaga le he oja sing staff sing gi toilet leite nupa sing punna nupa nupi ga punna toilet ofam amada da punna thambiri basi kamain toraga na sina doimo hai basi su game na phara yang sendiri bang sangi, benar objek se school segi vice principal se lagi principal mana pura galai principal sisu February lah kau tu matang sehingga February sih dah retire tak kau dah galai ramai principal sih na retire sekarang matung dah karena anamu principal in charge oina pubi hawa dah bano BV le lagi vice principal le lagi vice principal na puna bani itu ko karena anak pugu dah bano hari su khang mangam deh, adu na tu matam dah vice principal lama su government sana thambina ba haizari